ꯌꯥꯟ ꯍꯥꯟꯕ ꯃꯤꯀꯨꯞꯇ ꯃꯤꯌꯥꯝꯒꯤ ꯀꯣꯛꯅꯅ ꯈꯟꯖꯔꯤ. ꯑꯩ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ. ꯑꯩꯅ ꯉꯁꯤ ꯁꯛꯆꯒꯗꯧꯔꯤꯕ ꯏꯁꯩ ꯑꯁꯤꯗꯤ ꯏꯆꯦ ꯁꯔꯤꯇꯥ ꯒꯁꯃꯤꯔꯒꯤ ꯏꯆꯤꯛ ꯆꯤꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯑꯝꯇ ꯌꯥꯎꯗꯅ ꯁꯛꯆꯔꯛꯀꯦ. ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯗꯅ ꯁꯛꯄꯤꯔꯣ ꯍꯥꯏ. ꯑꯗꯨꯅ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ. 이직 직라바 아이기 푼시니 이랑랑라바 아이기 타모이니 아이기 타모이니 라이남 찐드라바 라이랑니 아이디 나이톰 따라봐 아이기 마복니 아이기 마복니 미팅나 아이기 젤니 마이통나 복닝기 와하이니 미팅나 아이기 젤니 마이통나 복닝기 와하이니 콘젤 톡트라바이 세이니 능다 탐자바와리니 이치 찍라바 아이기 푼시니 이랑랑라바 아이기 마복니 아이기 마복니 라이남 찐드라바 라이랑니 아이디 나이톰 따라바 아이기 마복니 아이기 마복니. Thank you.